JIRIBAM JAKUHADOR KARONG MIHATTA CHENNABA FADRIFAO URIPOK APUNBA LUP AMADI URIPOK NUPI APUNBA LUPNA Leptana Changsinlakliba Khuthang Chara Henbagi Khongjang Ngashi Numit Humdra Manga Surre Ngashi Langol Pioneer Committee AMADI Langor Laimanagi Club AMADI MIHATTA member Kayana Khuthang Chara Henbagi Khongjang da saruk yaki Tha ani helaba fauba MIHATTA Fadri mitem miyamna masa masagi sinfam tungoina ramlaga Khuthang Chara Henduna Khongjang changsili amaromda panliba lengang asina kuiraga kaugzakini haibagi matagum delaying tactics tawraga leiri karigumba lengak loi singi imung manungda thoklam labadi tumina laithokpa ngambigadra haina ngasigi khongjang aduda saruk yakibi nupi kiyana wahang singasi hanglakli JIRIBAM JAKUHADOR KARONG MIHATTA CHENNABA FADRIFAO URIPOK APUNBA LUP AMADI URIPOK NUPI APUNBA LUPNA Leptana Changsinlakliba Khuthang Chara Henbagi Khongjang Ngashi Numit Humdra Manga Surre Ngashi Langol Pioneer Committee AMADI Langor Laimanagi Club AMADI MIHATTA member Kayana Khuthang Chara Henbagi Khongjang da saruk yaki Tha ani helaba fauba MIHATTA Fadri mitem miyamna masa masagi sinfam tungoina ramlaga Khuthang Chara Henduna Khongjang changsili amaromda panliba lengang asina kuiraga kaugzakini haibagi matagum delaying tactics tawraga leiri karigumba lengak loi singi imung manungda thoklam labadi tumina laithokpa ngambigadra haina ngasigi khongjang aduda saruk yakibi nupi kiyana wahang singasi hanglakli